Macha Darakpa update Kuki singna bom kapsinduna landarakre. Moirang police station gi manung chanba S Navin village ki chingi mafamda Kuki singna bom ahum kapsilaktuna landarakre. Thokdo asigi matangda police tagi phangba pawgi matung ina ngarang numidang athengba pung 13 minute yankairom tabada Moirang police station gi manung chanba N Navin village ki chingi mafamda bom ahum lom kapsilakhibani thokdo adugi paw hek phangbaga manga suba Sikh regiment ki team ama mafam aduda changsinduna thiba humbagi thabak chathaki marak aduda bom ahum amagasu Kuki khulai paibasina kapsilaki hari thokdo aduda hojik fawbagi oina aso apan thokpagi paw leiti haina paw asina makha tari makha tarakpasina hiai khuma news tagi lokhojarake Kuki Jona pung kunmari gi manungda sengdoraknaba kom Union Manipurna khangankre Kuki Student Organization case on asinduna Delhi gi Jantar Mantar da sangsin khiba khongjang gi saruk ama oina Kuki singi separate administration pigadabani Churachandpur amadi Kangpokpi dagi Assam Rifle lokthokpa yaroi haina Chatkhiba rally aduda Kuki singna kom furup ki fijol setuna miyamda kom furup asibu mitai gi mayokta leiba amadi lana uhannabagi honarakpadagi achawa wathok ama oirakle kom Union Manipur wangangloi amana phongdorakpagi matung inna Kuki singna chatkhiba rally aduda miyoi amana kom saraga thorakliba adu yamna laibak thibani kombu Kuki jo oina uhannaba hotnariba asi yaba ngamloi Kuki singna chatkhiba rally aduda kom furup ki miyoi amata yaukhiba leite thokdo asiga mari leinana Kuki jona pung kun marigi manungda sengdoraktaba tarabadi akanba thabak paikhalagani haina kom Union Manipur dagi akanba warol thamnakre makha tarakpasidi chin maitegi update gi lakhojarake ngarang ahing Churachandpurda Kuki versus Vaiphei Phudatnakhre Vaiphei Macha Singh Hospital yongnakre makha tarakpa update India gi ning tambada Manipur yaude korkom August 15 India gi Independence Day boycott tawbaga loinana numit asigi ayuk pung amadagi numidang wairam pung 3 makhai fawwa total shutdown lauthokle haina Korkom gi media coordinator M Sayan thadorok pacherul amana phongdorokpaga loinana India gi ning tambada Manipur yaude hairakli Cherul asina hai kumja 1891 gi Anglo Manipur Kanglaipak warda maithiduna Manipur Kanglaipakna British Protectorate ama oina leirakkhibadu British Parliament na Indian Independence Act IIA 1947 pass tawduna Act asigi section 71B gi matung inna Manipur Kanglaipak yauna British India gi makhada leiramba Princely State pumnamak maning makha tamba hanjinki Manipur Kanglaipaksu amuhna masagi maromdom lepchabagi mangam mapung phana hanjinduna mapung phaba sovereign independent state ama kumja 1947 gi August 13 da oirakhi Indian Independence Act 1947 asigi matung inna India amasung Pakistan anisu ningtamba leibak amamam oirakhi Manipur Kanglaipaki oina ningthongna leingak lambadagi miyamgi leingak laknabagi tanja lakhi Manipur Kanglaipak State Constitution Act 1947 MSCA semduna masagi legislature leijaduna Philippines ki mathangda Asia da parliamentary democracy chatnaba Manipur Kanglaipakna anisuba leibak oikhi kumja 1947 da Britain dagi ningtam hodaba ngariba loimi oibagi China koktriba Indiana Indian Independence Act IIA 1947 Manipur Kanglaipak State Constitution Act MSCA UN Charter amasung Vienna Convention on the Law of Treaties BCLT 1969 gi province sing thugaiduna matik mangam yaudraba Manipur Kanglaipaki ningthau Buddha Chandrabu kumja 1959 gi September 18 da Silongda langoi chanduna makoina sem saraba purakpa merger agreement da namduna khuyek pihanduna 1949 gi October 15 da Manipur Kanglaipakpu India namduna loksinki hariba thawdo asibu kumja 1949 gi September 19 dagi hongna miyamgi miyut sing yauna Manipur Kanglaipak miyamna singnaduna lakli kumja 1904 gi nupilan ahanbadagi hawraga irabat ki ningtam ihawna loilam thengnaduna anauba miyamgi leingak loilam namthaduna iromdom leingak chabagi khongchat adu kumja 1941 da Indiana Manipur Kanglaipakpu namtin tilhan khibana arembata hanki loimapu British tagi Indiana amuk hana loi chanki masigi loi chanbagi liklam asidagi nanthoknaba iramdamda ningtam lan thengnaduna ngasisu Manipur Kanglaipakna decolonization process ta leptana changsali hari hariba decolonization asi mapung phahanaba hotnabada Indiana miyoiba khunaida tahoidaba kaya tawri madugi manungda cryptocurrency gi leingak miyam pundanaba khanganba miyam khamthengna laihar hanba mai masing phajana tamhandaba hawgalakliba naharol sin paktaknana drug pijaba sana khotnaba hantahanbana chingba thabaksing mapak chathari pumnama sigi khun sigi tinjang kaijang halaga namduna tumna manghanaba hotnabani khunai ama hana loichana honabada ahanba pambaidi cryptocurrency lenga ama sengatpagi masi loi mapugi lichatni Manipur Kanglaipakna ningtam ningai matamda tawkhiba mikhal adugi
ꯃꯑꯣꯡ ꯃꯥꯜꯍꯟꯅ ꯍꯧꯖꯤꯛꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯤꯠꯌꯦꯡ ꯈꯥꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯕꯨ ꯑꯁꯨꯞꯄ ꯂꯩꯉꯥꯛꯇꯤ ꯏꯟꯗꯤꯌꯥꯅ ꯄꯥꯏꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯃꯀꯣꯛꯄꯨ ꯍꯪꯂꯥꯏ ꯑꯣꯏꯅ ꯊꯝꯂꯒ ꯃꯈꯣꯏꯅ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ꯫ ꯃꯁꯤꯕꯨꯅꯤ ꯀ꯭ꯔꯤꯞꯇꯣꯀ꯭ꯔꯦꯁꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯁꯤ ꯉꯁꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯥꯛꯄꯗ ꯇꯔꯪ ꯇꯔꯪ ꯎꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯀꯔꯤ ꯃꯇꯤꯛ ꯂꯩꯔꯤ? ꯃꯔꯝꯗꯝꯒꯤ ꯃꯤꯌꯥꯝꯅ ꯄꯣꯛꯅ ꯂꯝꯗꯝꯁꯤꯃꯛꯇꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯃꯤꯑꯣꯏ 50,000 ꯆꯍꯤ ꯑꯃꯒ ꯊꯥ 4 ꯍꯦꯜꯂꯕ ꯐꯥꯎꯕ ꯍꯪꯂꯥꯏ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯂꯤ? ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯑꯁꯨꯛꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯂꯥꯏꯟꯁ ꯐꯣꯔ ꯁꯣꯁꯤꯌꯦꯂꯤꯁꯠ ꯌꯨꯅꯤꯇꯤ ꯀꯪꯂꯩꯄꯥꯛ ꯑꯁꯨꯛꯅ ꯑꯣꯒꯁꯠ 15 ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯄꯨꯡ 12ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯛꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯀꯝꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯑꯦꯁ ꯃꯉꯥꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯑꯁꯤ ꯑꯩꯈꯣꯏꯗ ꯑꯔꯥꯟꯕ ꯑꯃꯗꯤ ꯄꯨꯋꯥꯔꯤꯗ ꯁꯨꯡꯂꯩ ꯂꯩꯇꯕ ꯅꯦꯔꯦꯇꯤꯚ ꯑꯃ ꯊꯕꯛꯅ ꯎꯠꯂ ꯇꯝꯕꯤꯕ ꯗ꯭ꯔꯃꯥꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯎꯔꯣꯏꯗꯕꯅꯤ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯑꯁꯨꯛꯅ ꯑꯣꯒꯁꯠ 15 ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯄꯨꯡ 12 ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯂꯦ꯫ ꯑꯊꯤꯡꯕ ꯑꯁꯤ ꯑꯊꯨ ꯑꯀꯥꯏ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯃꯗꯤ ꯆꯪꯗꯕ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯍꯥꯏꯕꯗꯤ ꯃꯩ ꯏꯁꯤꯡ ꯑꯅꯥ ꯂꯥꯏꯌꯦꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯍꯩ ꯃꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯤ ꯀꯣꯝꯊꯣꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯅꯤꯡꯁꯤꯡꯅꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤꯕꯨ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯄꯪꯊꯗꯅꯕ ꯑꯣꯒꯁꯠ 15ꯒꯤ ꯑꯊꯤꯡꯕ ꯑꯁꯤ ꯁꯧꯒꯠꯄꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯁꯣꯏꯈ꯭ꯔꯕ ꯍꯤꯁꯇ꯭ꯔꯤ ꯑꯃꯨꯛ ꯍꯜꯍꯜꯂꯣꯏꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯨꯟꯇꯥꯛꯂꯣꯏꯁꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯊꯧꯔꯝ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯉꯥꯛꯅ ꯄꯥꯛ ꯁꯟꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯌꯣꯜꯂꯝꯒꯤꯗꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯣꯛꯂꯒ ꯅꯤꯡꯇꯝ ꯄꯨꯟꯁꯤ ꯑꯃ ꯐꯪꯈꯤꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯦꯁꯤꯌꯥꯒꯤ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯃꯇꯥꯏ ꯂꯝ ꯄꯨꯝꯅꯃꯛꯀꯤꯅ ꯑꯁꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯑꯁꯤ ꯂꯝꯗꯝ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯤꯡꯇꯝꯕ ꯍꯦꯛ ꯐꯪꯕꯒ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯏꯟꯗꯤꯌꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯛꯈꯤ꯫ ꯏꯟꯗꯤꯌꯟ ꯑꯝꯄꯥꯌꯔ ꯑꯃꯒꯤ ꯃꯪ ꯃꯪꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯏꯍꯧꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ 1930 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ꯫ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯗꯦ, ꯁꯕ ꯀꯟꯇꯤꯅꯦꯟꯠ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯏꯍꯧ ꯑꯗꯨ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯒ ꯑꯅꯧꯕ ꯑꯄꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯒ ꯄꯥꯟꯗꯝ ꯑꯅꯤ ꯑꯁꯤ ꯄꯨꯟꯕ ꯏꯍꯧ ꯑꯃ ꯑꯣꯏꯈꯤ꯫ ꯑꯄꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯂꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯁꯕ ꯀꯟꯇꯤꯅꯦꯟꯠ ꯑꯁꯤꯗ ꯆꯣꯏꯖꯥꯏꯅꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯁꯦꯝꯒꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯥꯏꯗꯣꯛꯄ ꯌꯥꯗꯕ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ 1938ꯀꯤ ꯍꯔꯤꯄꯨꯔꯥ ꯁꯦꯁꯟꯗ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯝꯄꯥꯌꯔ ꯁꯦꯝꯕꯒꯤ ꯄꯥꯟꯗꯝꯗ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯨꯝꯖꯥ 1947ꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄꯥꯛꯊꯣꯛꯄꯒꯤ ꯄꯣꯂꯤꯇꯤꯛꯁ ꯑꯈꯥꯛꯄ ꯑꯃꯠꯇ ꯊꯝꯗꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄꯁꯤꯡꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯂꯣꯏ ꯃꯆꯥꯁꯤꯡꯒ ꯃꯈꯣꯏꯒ ꯌꯥꯝꯅ ꯆꯥꯎꯅ ꯈꯦꯠꯅꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯈꯦꯟꯅꯕ ꯑꯁꯤ ꯍꯣꯡꯕ ꯌꯥꯔꯣꯏꯗꯕ ꯑꯆꯨꯝꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯁꯤꯕꯨ ꯂꯣꯏꯂꯝ ꯅꯝꯊꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥ ꯑꯁꯤꯗꯁꯨ ꯃꯌꯣꯜ ꯂꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯒ ꯋꯦꯁꯤꯌꯥꯒꯤ ꯃꯤꯌꯥꯝꯒ ꯌꯨꯝꯐꯝꯗ ꯈꯦꯟꯅꯩ ꯍꯥꯏꯅ ꯈꯟꯕꯁꯤꯗꯤ 1950ꯗꯗꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯊꯣꯛꯂꯦ꯫ ꯍꯤꯟꯗꯤ ꯍꯥꯏꯂꯦꯟꯒꯤ ꯃꯤꯌꯥꯝꯗꯤ ꯏꯟꯗꯤꯌꯥꯗ ꯍꯥꯏꯕ ꯏꯟꯕ ꯅꯠꯇ꯭ꯔꯒ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜ ꯃꯔꯥ ꯆꯦꯠꯅ ꯂꯩꯔꯕ ꯃꯤꯌꯥꯝꯅꯤ ꯑꯗꯨꯒ ꯋꯦꯁꯤꯌꯥꯒꯤ ꯂꯝꯗꯝꯒꯤ ꯃꯤꯌꯥꯝꯗꯤ ꯏꯟꯗꯤꯌꯥꯗ ꯊꯥꯖꯕ ꯂꯩꯇꯕ ꯃꯣꯡꯒꯣꯂꯣꯏꯗꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯆꯨꯝꯃꯤ, ꯑꯩꯈꯣꯏꯅ ꯃꯣꯡꯒꯣꯂꯣꯏꯗꯅꯤ, ꯃꯈꯣꯏꯅ ꯑꯥꯔꯌꯥꯟꯅꯤ꯫ ꯔꯁꯤꯌꯥꯟ ꯗꯤꯐꯔꯦꯟꯁ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯂꯩ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯑꯁꯤꯗ ꯃꯌꯣꯜꯂꯝ ꯍꯤꯟꯗꯤ ꯍꯥꯏꯂꯦꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ 19ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯃꯇꯝꯗ ꯂꯣꯏ ꯃꯄꯨꯅ ꯂꯣꯏ ꯃꯆꯥꯁꯤꯡꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨꯃꯛꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯋꯥ ꯉꯥꯡꯕꯗ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯍꯥꯠꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕꯒꯤ ꯁꯥꯡꯂꯕ ꯄꯨꯋꯥꯔꯤ ꯑꯃ ꯂꯩꯖꯕꯅꯤ꯫ ꯃꯁꯤ ꯈꯪꯗꯅ ꯄꯉꯥꯡ ꯉꯥꯡꯂꯣꯏꯗꯕꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ? ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯨꯝꯕ ꯅꯠꯇꯦ, ꯊꯥꯛ ꯈꯦꯟꯅꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞꯅꯤ꯫ ꯊꯥꯛ ꯍꯟꯊꯕꯒꯤ ꯍꯧꯅꯁꯥ ꯃꯁꯦꯜ ꯍꯥꯠꯅꯕ ꯍꯥꯏꯕꯁꯤ ꯆꯠꯅꯕꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯑꯣꯏꯕ ꯃꯆꯠ ꯑꯃ ꯂꯩꯖꯩ, ꯐꯨꯔꯨꯞ ꯑꯇꯩꯗꯤ ꯔꯥꯏꯑꯣꯠ ꯊꯣꯛꯄ ꯑꯗꯨꯒ ꯈꯦꯟꯅꯩ꯫ ꯈꯦꯟꯅꯕ ꯑꯗꯨ ꯈꯪꯗꯅ ꯋꯥ ꯉꯥꯡꯒꯅꯨ, ꯈꯪꯗꯅ ꯉꯥꯡꯕꯁꯨ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯖ ꯇꯧꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯈꯔ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯈꯨꯗꯝ ꯑꯃ ꯄꯤꯕ ꯇꯥꯔꯕꯗꯤ ꯃꯤꯖꯣꯁꯤꯡꯅ ꯂꯥꯟ ꯍꯧꯔꯛꯇꯨꯅ ꯃꯥꯔꯆ ꯑꯃ 1966ꯇ ꯑꯥꯏꯖꯣꯜ ꯑꯃꯁꯨꯡ ꯈꯨꯟꯖꯥꯎ ꯄꯨꯝꯅꯃꯛ ꯄꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 4ꯅꯤ ꯂꯩꯔꯒ ꯃꯥꯔꯆ 5ꯗ IAFꯀꯤ ꯐꯥꯏꯇꯔ ꯖꯦꯠ ꯃꯌꯥꯝ ꯄꯥꯏꯁꯤꯜꯂꯒ ꯑꯥꯏꯖꯣꯜꯗ ꯕꯣꯝ ꯊꯥꯗꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯌꯥꯏ꯫